August 13 Churachandpur amasung Kangpokpi tamna nupisingna rally chatnaba lepnakhre. Punsil asi aikhoi ima leibakkidamak haiba thim asida Manipurgi hojik oiriba phibam asiga mari lainana nongmagi oiba convention ama Federation of Civil Society Organization Fox na sinduna ngarang Palace compound da leiba ibo yaima sanglenda pangthokre. Ngarang gi mifam aduda warep ani lawkhe warep sing adude hojik thogliba conflict asige himai sumnaba apunba committee ama semba committee asigi maming mathade ahanba leaders meeta conflict asiga chanaba maming thonba amasung ani subada tongan ba district singdagi lakpa nupi miyam amade district level organization singi apamba maruaina affected area singi apambagi matungin lakliba August 13 da nupi mayam gi oiba rally ama Churachandpur amasung Kangpokpi yawna satpa haibasine thauram aduda Fox ki president TS Manihar na hai May 3 dagi kuki terrorist singna hauragliba irang asi lamdam asida leiriba imalup amade CSO sing punsinduna amato oina thengnabagi apamba sing tongan ba section da leiriba mi singna phongdorokpagi matungin manaba kholawga loinana akaknaba pandamda amato oina sangsinduna irang asi thengnanabagi damak ngarangi mifam asi pangthokbane mahakna hai convention asina common agenda amagi makhada thabak taunaba temporary oina apunba loop ama semlaga loop asigi makhada punna sangsinminaduna thabak taunaba pandam thamle ima loop amade CSO singi tongan ba wakhalo leiragasu ima leiba kanba haiba pandam aside amatane adubu makok maru pandabagumna magi thokpa chatnabagi mahutta aikhoi amata oina akaknaba pandam amada lantheng asi mai paknaba sangsinba matam oire hojik miyamna thengnagadoriba si kuki militant khak natte India government ki aronba agenda yumthangnariba state singi wakhalon jau singna jau state ama semnaba hotnaba sing asine tongan ba lam singda leiriba singdage suggestion lawduna amato oina sangsilaba matamda pumnamak asi maithiba piba ngamgane kuki singna satharagliba media propaganda asi chapchana thengnanaba media na su achauba thodang lawbiyo apunba agenda da thabak tawminase ima leibaki damakta punsinduna ima leibak asi kanminasi haina mahakna haikhe MU gi anthropology department ki retired HOD Dr. W Nabakumar na moderator oikiba mifam aduda DM University ki associate professor Dr. Arambam None MU gi history department ki retired HOD Dr. N. Jai Kumar MU gi economics department ki retired HOD Dr. CH Priyoranjan MU gi law department ki HOD Dr. Yumnam Premananda retired session judge A. Nautunesware journalist Chabungbam Birendra amasung retired lieutenant colonel CH Hemona resource person oina saruk yaduna hojik state asigi oiriba phibamgi matangda aikhoi karamna amato oina punna thengnagani haibagi matangda wakhalon sing thamkhe